ꯑꯍꯥꯟꯕꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟ ꯍꯥꯏꯕ ꯇꯥꯔꯦ ꯅꯍꯥꯟꯁꯤ ꯀꯨꯀꯤ MLA खरगा नागा MLA खरगा पुल्लगा मखोई MLA 13 गुवाहाटीगी एयरपोर्ट मनाक्ता लेबा हॉस्टेल अमदा उनरगा थोकलिबा मणिपुरगी इरांग असिगी मतंगदा यामना मरिक चुमना खन्नबगा लोइनाना अथुबा मतमदा मणिपुरगी इरांग असि लोइसिनबिनबा यूनियन होम मिनिस्टर अमित शाह दा वाकटपा हाइना यानाख्रे हाइबा पाव अमका यावरे ओजा मसी ओजा करम्बा रिजल्ट लाखपा याय हाइना ओजागी वाखलोंदा येंबी अखोइगे तोगान सेंटर से मोय उनगिबा लेरे कछु काइदे उनगदोबनी प्रजा की रिप्रेजेंटेटिव ने फने हमने सेपरेट एडमिनिस्ट्रेशन हायरजु कुकी MLA मंत्री सिंह से फने हमने स्टेट की बीजेपी सरकार से एंटी कुकी अदु फनाम हायरजु हौजी फावबा मखोई MLA ओइ बतोक्त्री सपोर्ट तो हाइद्री मंत्री ओइ बतोक्त्री अदुना चमने नागारोम साहित्यगिसु अदुना मखोई अनि पुल्लगा मणिपुर की हौजी लेबा फियम मसिगी मतंगदा खनबम थोई खनबसे थिनमलबनी खनरकांदा अखोइना खनगदबसी अफबा रिजल्ट अमा पोरपदुनी अदुना अखोइना नागा अनिमक मणिपुर सिगी हौजी रिप्रेजेंटेटिव ओइना लेबा MLA गातनी मोय मैमदु अखोइ फनामना सिदा खना चनगजु मखोई MLA तोक्तिनिना MLA ओइदिन नो ताबनी अने मखोइना सेंटर चलगा मणिपुर की इशू सी मखा ताना खनबसी तोगा अचुम लंबीदा फरगना होनबदा अखोइ मयामना सपोर्ट तोगदबने तोगदबु अखोइ मयामना लेबा वाखलोन मणिपुर काबी यादे हाइबा अदुगा मणिपुर दगी अखोइगा लोगी मतुमिना पाइखफम थोपा थबक मयाम अमा हाइरिबा सी मयाम दी पाइखपा हाइबदुदी अदु मखोइ तक्सिन द लेप यादे अदो जा मखोइ सी मरु ओइना मणिपुर स्टेट असेंबली की हिल एरियाज कमिटी की मेंबर सु ओइरिबा ngaतनिको अदुदा जा हाइरिबा मखोइ 13 ना गुवाहाटी दा उनबसिदा अखोई मणिपुर स्टेट असेंबली की मेंबर खरा मरु ओइना मिटै पांगल फुरुप की मेंबर सिंह का अमत्ता याउदना उनखिबगी मरम सि करिगी ओइबे हायबसा अयाम्बो जिकी ममंगदा हाइबदो हिल एरिया कमिटी वाखलोन अदुगा मखोइना करी थंबा यागे अबदा मणिपुर की इशूसिदा अखोइना हिल एरिया कमिटी हेबम देमिनिना मखोइगी रेस्पोंसिबिलिटी अमसु मखोइगी अदुम लेरमगनी हाइतारे अदुगी रेस्पोंसिबिलिटी दुदा करी खनबा याय करी पुखत्पा याय अखोइगी कुकी MLA सिंह अदु हौजी फाउगी ओइना लेबा असेंबली सिदा लाखपा गी अखोइ ममीन तादे हाइतारे आई संगाइरे कोइ पाकुतोइसे करीगुंबा लाक्तबा ताबा तारगदी मखोइ कंसर्न करी लेगे मखोइना हाइनिंगबा करी लेगे हाइबा हिल एरियागा मै लेनना कमिटी दुगा मै लेनना अदुमा पोट मयाम अमा अखोइगी नागा रिप्रेजेंटेटिव खरा याउरिबा हिल एरिया कमिटी की मेंबर ओइना लेबदुदा मखोइ सांगदा पुखलंगनबा पुखत्पा याबना करिनो पुखत्पा यादबना करिनो नागाना पुखलु मतमदा नागाजु नागागा कुकीगा मरक्ता लेगिबा कॉन्फ्लिक्ट अदुम तुंगदा अदुम अखोइगी मम्मी ओइना लेरमगदोइनी अदुना फराइ होबा करी पुखत्पा याय कायबो पुखत्पा यादे अदु पोट मयाम अमजु लेरमगदोइबनी अदुना अदु खनबसु ओइरमगनी कुकीसिंगना हुजिकी तौरिबा अखोइगी चथरिबा कॉन्फ्लिक्ट असिदा कम्युनलाइज ओइरबनिना नागासिंग अदु याहनिंगनबसु होनरमगनी नागासिंगना यावबु यादबगी इशूजु दुम लेरमगनी अदु मपुंग ओइना अखोइगी सुम खबर येंग मतमदा मखोइगी मरक्तगी अखोइ खबर सिंग वारी सानक मतमदा अनिमक पुन्ना दिल्ली दे चलगा इराक लोसिन बाहायबगी पोट म लाखपजिनी मरुइबा पॉइंट ओइगदोरि सिटी एमदा ओइ खांगे अखोइ मणिपुर लेबा इशूजी न्यू दिल्ली याउदना दि लोसिन ngमोय हाइबा पोटसे अदुना हौजिक न्यू दिल्ली ना करी तौरकदगे हाइबा पोटो अखोइ येंबा ताबनी अदु मरक इंटरेस्टिंग ओइरिबदी अखोइगी खबर खरदा हाइगदरा अखोइगी नागा मिनिस्टर MLA मैम अमा
ꯍꯧꯖꯤꯛꯀꯤ ꯃꯤꯇꯤꯡꯗ ꯌꯥꯎꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯃꯈꯥꯗ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤ ꯃꯌꯥꯝ ꯉꯥꯛꯇꯅꯤ ꯁꯄꯣꯔꯠ ꯇꯧꯔꯤꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯒꯨꯋꯥꯍꯥꯇꯤꯒꯤ ꯃꯤꯇꯤꯡ ꯑꯁꯤ ꯆꯠꯄꯗ ꯃꯍꯥꯛꯀꯤ ꯅꯣꯂꯦꯖ ꯊꯝꯃꯒ ꯆꯠꯂꯤ ꯍꯥꯏꯕ ꯄꯣꯠꯁꯤꯅꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯤ ꯐꯥꯎꯅꯅꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤꯗꯤ ꯂꯦꯖꯤꯁꯂꯦꯆꯔꯒꯤ ꯂꯦꯚꯦꯜꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯃꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯁꯥꯔ ꯐꯣꯟ ꯇꯧꯖꯔꯤꯕ ꯑꯩꯍꯥꯛ ꯂꯥꯡꯃꯩꯗꯣꯡꯗꯒꯤ ꯌꯨꯝꯅꯥꯝ ꯑꯃꯨꯁꯅꯥ ꯑꯃꯨꯁꯅꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯥꯎ ꯄꯨꯈꯠꯄꯤꯌꯣ ꯑꯣꯖꯥ ꯂꯦꯛꯁꯤꯜꯂꯤꯉꯩꯗ ꯈꯪꯕꯤꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯈꯪꯕꯤꯍꯧꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯀꯤ ꯍꯣꯁ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯑꯃꯗꯤ ꯉꯁꯤꯒꯤ ꯆꯤꯡꯂꯦꯟꯅꯕ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯌꯨꯝꯅꯥꯝ ꯔꯨꯕꯆꯟꯗ꯭ꯔ ꯄꯨꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯁꯥꯔ ꯋꯥꯐꯝ ꯑꯃꯈꯛꯇ ꯄꯨꯈꯠꯆꯒꯦ ꯁꯥꯔ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛꯇ ꯃꯃꯥꯡꯗ ꯍꯥꯏꯕꯤꯈ꯭ꯔꯦ ꯍꯪꯉꯤꯕ ꯋꯥꯍꯪ ꯑꯣꯏꯔꯝꯕꯅꯤ ꯑꯗ ꯉꯁꯤꯒꯤ ꯇꯦꯡꯍꯥꯏ ꯄꯥꯎꯗ ꯍꯧꯖꯤꯛꯀꯤ ꯇꯦꯡꯍꯥꯏ ꯄꯥꯎꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯔꯥꯒ ꯅꯥꯒꯥꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯔꯦꯠꯀ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯈꯟꯅꯕ ꯍꯣꯇꯦꯜ ꯑꯃꯗ ꯎꯅꯕꯤꯈꯤꯕ ꯑꯗꯨꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯨꯀꯤ ꯇꯔꯥꯅ ꯅꯥꯒꯥꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯗ ꯍꯨ ꯀꯥꯝꯁꯤꯜꯂꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯋꯥꯍꯩꯗꯨꯅ ꯄꯪꯊꯔꯕ꯭ꯔꯥ ꯑꯔꯣꯟꯕ ꯀꯔꯤ ꯑꯦꯖꯦꯟꯗꯥ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅꯕꯨꯗꯤ ꯃꯌꯦꯛ ꯆꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯂꯥꯛꯆꯔꯤꯕ ꯋꯥꯐꯝꯗꯤ ꯍꯟꯗꯛꯇꯤ ꯇꯥꯡ 19ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯖꯦꯠꯀꯤ ꯁꯦꯁꯟ ꯑꯁꯤꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯨꯀꯤ 10 ꯑꯁꯤ इफोंग फोंगना यावद्रगदी सेंटर करम्बा एक्शन लखलकनी करम्बा रिएक्शन लाकदोइनो अदुवा अनिसुबा वाहंगदना अदिते kai पाउद यावबिकिबा गुवाहाटी दा खुगी मणिपुर लोन मैतै मै अछि ऑफिशियल लैंग्वेज कोइना बा तक्सिन खरे याबगी कंडीशन दु लेरे मामा को जु खुगी मणिपुर लोन अछि मैतै मै अछि 8 शेड्यूल दा तंगिबो वाफन जु लेरे लक्षण वाफम दी 8 शेड्यूल खुगी निपान सुबा लोन दा शेड्यूल दा चनखगा ngasi bogda isin akhoi indian currency nota maitai me ngasi bogda printing dog bibagi maram ji kari no habe matamda salana photo pinaba nolukse sa yam no jare marup amusana mamangi ahan bagi wapam dumadi wajana yam no mai sengna thambi khrabane adubu amusana gi ahan badugi loisillam dai da haibi kiba hariba kuki mla 10 sina handa kanojo assembly gi सेशन सु कुइदरे मसिद भाव लाक्त्रगदे यूनियन गवर्नमेंट करी मखोगी मथक्त करी लौखल करी एक्शन लौखल प याबगे हाबदुगी मतंग दो जाखरा हाबिरो अगे अनिनी अमना स्पीकर की मखादा लेबा लेजिस्लेचर की मथक्ता स्पीकर न करी तो याय हाइबमा अदुगा पॉलिटिकल पार्टी अमगी मेंबर अमोइना पॉलिटिकल इंडिविजुअल अमना तरोका थबक्ता पॉलिटिकल पार्टी दुना करी तो यागे अदगी अतोपा मना सरकार पाइबा अखोगी राजनीति दल अमना माकी सरकार की मनुंग लेबा मिनिस्टर मैम कई तो यागे है बा सि मैम देने अना हुजिकी अखोनी येंबा याबसी सेंटर की ओइनदी येंगा कदुई अचौ पुलप ओइबा फिल्म जी कांजिदा कुकी एमएलए सिंगसी मणिपुर दा हजिक लैब असेंबली जी पांथोकप मतमदा मखोय जे सिक्योर ओइब्रा चतपदा चतबरा सिक्योर ओइदे हाइरगदी मखोयना चतबगी रीजन दु पीबदु सेंटर न यारगदी केसु हाइनिंगाय लेते हाइतारे अदुगा सेंटर ना ए नोय चतलु अखोय सिक्योरिटी फजना पीगे इरांग थोय हाइदना कनदा सरकार अमतनिना हाइद कांदा चत्रगदी मोय पार्टी लाइन नत्रगा गवर्नमेंट की पोतु इंदे हाइदना मोय मतक एक्शन लौबा याय तबदबु अदु हावबदी अदुगी इंस्ट्रक्शन ददी पीबगी अखोय ममीदी उदे कईनो हाइबदा हजिक मखोय लाखो मतमदा हजिक फमगदरिबा असेंबली असिदा अखोय हजिक लेनरिबा अखोय फिरम असिदा अखोय कॉन्फ्लिक्ट सी इम्फाल जिदा अमु हेंकलकद्रा हाइदना अदुम सेंटर जु चोय चांगदु येंगम याय न थमजगे यम नोइजरी बजा दोगा अरोइबगी बजा मुसनागिदा मितै मेक्से हौजिक फावबदा इंडियन करेंसी नोट दा याउदबगी मरमसि करिगिनो हाइबसि मतंगा हाइबिरमो जान अदुरा पिनेदा हजिकी एमएलए गी मथक किदु अखोय सेंटर की स्टेट की दो हारके अखोगी
अमरोमदा स्पीकर अमना करी लोबु याबगे हैबदुदी अखो हजि एनी असेंबली नत्रगा पार्लियामेंट लाक्तब मतमदा स्पीकर ना नत्रगा मदुदा डिस्क्वालिफाइड मयामना तहनिबा अदुमदि तौब यादबगी प्रोविजन अमखक अखोगी अदुम लैबना मरमगा हजौदी एक्शन लोबु ngamdabasi अखोय दुम चावलबा मिताय हाइतारे अदना हौजिक्सी अदगी अमुक मणिपुर की द येंकांदा मणिपुर सरकार की मुझे हाइबा कुकी एमएलए तरा से कनोदा असेंबली द लाकेरा लाओइरा हौजी फाउगी वेरदी मखोइना मसिदगी विथड्रॉ तवी नत्रगा मसिगी कनोजे अखोगी सपोर्ट लौथे हाइदबनिना अदुगा यासननब लंबी मथीबो ओइबनिना अखोगी स्टेट की बीजेपी पार्टी ने वो गेरा नत्रगा असी साइड की जो कोई एक्शन लोगों से अमता उदे हाई तारे अदा अमतम दो जे हाई देसी जमानबा सरकार जमानबा कोई पॉलिटिकल पार्टी ओइ बनिना न्यू दिल्ली दे वेना लोइना मक कोई न्यू दिल्ली न करी हाइरक दगे हैबा अदना बीजेपी की सिदा लेबा कोई पॉलिटिकल लीडरशिप सिना मदुदा कोई खुद थाबा गमदबगी मम्मी में ताई है तारे अदगी नेक्स्ट हजिकी मैती मयेक की पोट से मैती मयेक से अखोय दुम मयाम दुम खंगना वाक्तनी अखोय मणिपुर दा अखोय मितई मैती से अनिवक से नहीं अदना अखोय कन्वीनियंस तनी मपान की मीने येंगबददी अखोय जी करीनो मैती दा नत्रगा मितई दा हाइदना तोंगानबा फ्रुपना येंबा मतमददी अदुम हंगनिंगाई क्वेश्चन लेदोरिबनी अखोयना करिगुम मतमदा अतोप जात अमना से बिहारी है से बिहारी अन अनि थोंगना करिगुम्बा इबो उदारगदी अखोयना करिनो तोरिसेना अदुम अखोयगी माइंड से लाकदोरिबनी मुझे बिहारी हैगेरा तका बिहारी हैगेरा अमखक बी ई वगैरह बी आई वगैरह हाइदा अमने पचुंद्रा न दुम हंगदोरिमने अखोयना अदुइ तोबना मपान नमदगी येंग मतमदा अखोयदा लेरिसि मितई मैतई अखोगी मनमी ओइना बुद्धि अनिमक्सी रिजॉल्व तौदबना मरम ओइरगा अनिमक्से अखोय करमना चुमनो करमना लानमनो हबदु नैनबदा फोन तादबना अखोय मरक्ता बुद्धि अखोय ई मतमदा मितई मैतई ना दु इरी सुमाय तोगना अखोयगिदा इशू मता मता खरि ले हाइतारे अखोगी कनोदा मैतई मयेक की ऑफिशियल होइना एडॉप्ट तौरबा सिगा अमसु अन ऑफिशियल होइबा अखोय मसिंगदा अमना कुंथ्रागा आइजो कुंथ्राबा कुंथाइ थोय अमना कुंदा तरे दा कुमरीगा गाइना एग्जैक्ट ओदी सब्जेक्ट टू करेक्शन हाइतारे अनि हेनबा लेबसे सिना मरम ओइरगा करम्बा मयेक सी लौदोरिनो अनि जी मरक्ता हाइजो पोरबा अदा कनुगुम्बा पैसागुम्बा अखोगी यामना इम्पोर्टेंट होइबा डॉक्यूमेंट इम्पोर्टेंट होइबा इंस्ट्रूमेंट हाइगदरा मसिदा हाप मतमदा अखोगी याम क्लियर कट होइना हापोगददी होनिंगांदा होमजु यारोइदबा पोट होइबा अदुना मरम ओइरगा अखोय सेंटर सु अखोय केनो तबो ओइरंगने खल्ली अदुना अमा हापुरगांदा अमना अखोय मणिपुर की सिदा हजि एकेडमिक केनो नतबा ओइदिबा डिफरेंसेस जे एकेडमिक ओइना खनबा अमसुंग एकेडमिक ओइना रेजोल्यूशन तौननबा सिबु ओइरे हाइबजे एकेडमिक ओइना डिस्कशन तौब नतबदा अखोयगी हेक्ता अखोय मसिदा मयामजे सेंटिमेंटल ओइना कॉन्फ्लिक्ट लाप याबगी अदगी खनबा हेता ओलपगी पोरमा लेबिदों तौब मणिपुर की इशू सिंजे अदना मसुदा सेंटर जु खुद थाबा अदुम खर कनो तौबन वाली ऑफिशियली येंगबुदी ऑफिशियली रिकॉग्नाइज तौबसिदा अखोय थाबम थोपनी हैदना अदुम लेने हैतारे ऑफिशियली सरकारना एक्सेप्ट तौरगा सिनरिबा असेंबली दा खंगदे अमदा खंगदे व्हाटएवर अखोय सरकारना एक्सेप्ट तौरे हैदन तौबस थामदि थोई अदु थारगसु हेक्ता सोनाकंदा मदु चुमदे हैना हरकदु मदुगी मायोक तो लेपकपा लेरंगदरा हाइबगी पोटमा अखोगी सोइना लेरंगने खल्ली अदुमक्ता तौबनी हैबदी आइना एक्जेक्टली हाइबदी ngमोय केनोदा ऑफिशियल मरक्ता करी रेजोल्यूशन लोगे हैबदु ओपन होइदबनिना अदुना येनबा लेरबनिना येनबदु लोशन दिबावदी हापुरगा हयें येनबदु
ꯆꯥꯎꯊꯣꯔꯛꯀꯗ꯭ꯔꯥ ꯑꯃꯁꯨꯡ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛ ꯀꯔꯦꯟꯁꯤꯗꯨꯗ ꯏꯝꯄꯦꯛ ꯂꯩꯒꯗ꯭ꯔꯥ ꯑꯗꯨꯒ ꯍꯥꯞꯀꯗꯧꯔꯤꯕ ꯄꯣꯠꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯀꯥꯟꯗ ꯌꯥꯔꯦ ꯃꯁꯤ ꯌꯦꯟꯅꯔꯦ ꯑꯃꯨꯛ ꯀꯛꯊꯠꯁꯤꯅ ꯍꯥꯏꯕꯗ ꯐꯔꯛ ꯇꯥꯒꯗꯧꯕ ꯄꯕ꯭ꯂꯤꯛꯇ ꯁꯔꯀꯨꯂꯦꯁꯟꯗ ꯊꯥꯗꯣꯛꯈꯤꯗꯧꯕ ꯆꯦ ꯑꯣꯏꯕ ꯑꯗꯨꯅ ꯆꯦ ꯑꯣꯐꯤꯁꯇ ꯂꯩꯕ ꯗꯣꯀꯨꯃꯦꯟ ꯃꯣꯏ ꯌꯥꯅꯗ꯭ꯔꯦꯌꯦ ꯑꯗꯨꯗꯤ ꯁꯤꯗ ꯑꯃꯨꯛ ꯀꯛꯊꯠꯂꯁꯤꯀꯣ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯕ ꯄꯕ꯭ꯂꯤꯛꯇ ꯁꯔꯀꯨꯂꯦꯠ ꯇꯧꯈꯤꯗꯧꯕ ꯄꯣꯠꯅꯤꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨꯅ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯄꯟꯕꯁꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯦ ꯀꯣꯜ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯒ ꯂꯩꯔꯦ ꯃꯇꯝꯁꯤ ꯌꯥꯝ ꯁꯥꯡꯉꯦ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯁꯔꯥꯡꯄꯥꯠ ꯅꯤꯡꯃꯥ ꯂꯩꯀꯥꯏꯗꯒꯤ ꯌꯥꯃꯤꯡ ꯁꯥꯡꯕꯤꯁꯣꯅꯤ ꯁꯥꯔ ꯑꯍꯥꯟꯕꯗ ꯁ꯭ꯌꯥꯝ ꯀꯦꯁꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯑꯃꯗꯤ ꯁꯥꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯣꯝꯕꯨꯁꯨ ꯃꯁꯤꯒꯤ ꯄꯥꯎꯗ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯀꯦꯝꯄꯁꯇ ꯑꯦꯝꯁꯨꯒꯤ ꯑꯣꯐꯤꯁ ꯕꯣꯝ ꯐ꯭ꯂꯥꯁ ꯄꯣꯈꯥꯏꯈꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔꯗꯒꯤ ꯒꯦꯁꯇꯒꯤ ꯇꯛꯅ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏꯅ ꯁꯥꯔ ꯊꯝꯖꯔꯤꯁꯤ ꯍꯥꯏꯕ ꯁꯥꯔ ꯊꯝꯖꯔꯒꯦ ꯍꯣꯏ ꯁ꯭ꯌꯥꯝ ꯀꯦꯁꯣ ꯑꯣꯖꯥ ꯉꯔꯥꯡꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯀꯦꯝꯄꯁꯇ ꯂꯩꯕ ꯑꯦꯝꯁꯨꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯁ ꯄꯩꯁꯥ ꯑꯃꯨꯛꯇꯪ ꯊꯠꯂꯒ ꯈꯕꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯦꯅꯤ ꯂꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯦꯠꯅꯕ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯃꯊꯥꯁꯤ ꯂꯧꯗꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯕꯔ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯂꯧꯔꯝꯃꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯌꯦꯠꯅꯕ ꯂꯩꯕ ꯈꯠꯅꯕ ꯂꯩꯕꯁꯤ ꯑꯩꯈꯣꯏꯅ ꯀꯟꯐ꯭ꯂꯤꯛꯁꯤ ꯆꯥꯎꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯂꯣꯏꯁꯤꯟꯕ ꯌꯥꯅꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯃꯤꯡ ꯃꯊꯥꯁꯤ ꯂꯧꯗꯦ ꯑꯦꯅꯤ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯕ ꯌꯥꯏ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯜꯂꯝꯕ ꯌꯥꯏ ꯈꯕꯔꯁꯤꯡꯗ ꯀꯔꯤꯒꯤꯅꯣ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯤꯡ ꯃꯊꯥ ꯍꯥꯞꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯗꯤꯇꯔꯁ ꯒꯤꯜꯗꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟꯅ ꯑꯅꯤ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯦꯒꯨꯂꯦꯁꯟ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣই ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯪꯁꯊꯥꯟ ꯃꯌꯥꯝꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯏꯟꯇꯔꯅꯦꯜ ꯀꯟꯐ꯭ꯂꯤꯛ ꯂꯩꯔꯛꯄꯁꯤꯗ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯂꯪꯅꯔꯛꯄ ꯈꯟꯅꯔꯛꯄ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯥꯝꯖꯨ ꯏꯖꯦꯝꯒꯤ ꯑꯣꯏꯅ ꯂꯧꯕ ꯗꯤꯁꯤꯖꯟꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯍꯥꯏꯕꯁꯤ ꯈꯟꯅꯕꯗ ꯈꯟꯅꯔꯒ ꯃꯗꯨꯗꯒꯤ ꯑꯐꯕ ꯔꯦꯖꯣꯂꯨꯁꯟ ꯊꯣꯛꯂꯒ ꯂꯩꯕꯥꯛꯀꯤ ꯑꯐꯕ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯗꯨꯒ ꯈꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯃꯣꯠꯄ ꯃꯌꯥꯝꯗꯨ ꯄꯕ꯭ꯂꯤꯛꯇ ꯂꯪꯊꯣꯛꯑꯒ ꯄꯕ꯭ꯂꯤꯛ ꯃꯃꯥꯡꯗ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯗ ꯀꯥꯟꯅꯗꯕ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯀꯩꯅꯣ ꯑꯣꯏꯔꯝꯕ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯦꯅ ꯃꯤꯌꯥꯝꯅ ꯃꯄꯥꯟꯒꯤ ꯃꯤꯅꯒ ꯍꯥꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯁꯨꯝ ꯍꯨꯟꯅꯔꯒꯗꯤ ꯂꯩꯇꯨꯝ ꯋꯥꯠꯇꯦꯅ ꯑꯩꯈꯣꯏ ꯈꯕꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯡꯒꯤ ꯈꯟꯅꯐꯝ ꯑꯣꯏꯕꯁꯤ ꯑꯩꯈꯣꯏ ꯐꯖꯗꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯄꯥꯎ ꯃꯔꯨꯑꯣꯏꯕ ꯃꯌꯥꯝ ꯄꯤꯕꯗꯨꯅ ꯍꯦꯟꯅ ꯆꯨꯝꯒꯅꯤꯗꯅ ꯑꯩꯈꯣꯏꯅ ꯔꯦꯖꯣꯂꯨꯁꯟ ꯈꯔ ꯂꯧꯔꯒ ꯌꯥꯔꯤꯈꯩꯗꯤ ꯑꯦꯅꯤ ꯑꯩꯈꯣꯏ ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯦꯠꯄ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯆꯥꯟꯁ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯅꯨꯡꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯄꯦꯟꯗꯕ ꯑꯗꯨꯒꯤ ꯄꯦꯟꯗꯕ ꯋꯥꯈꯜ ꯊꯥꯒꯠꯂꯛꯄ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯗꯝ ꯑꯣꯐ ꯁ꯭ꯄꯤꯆꯇꯨ ꯃꯨꯊꯠꯄꯃꯛꯇꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯕꯨ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯣꯐꯤꯁꯁꯤꯗꯩꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯅ ꯍꯧꯖꯤꯛ ꯃꯍꯩꯔꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯈꯔ ꯑꯃꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯦ ꯃꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤꯀꯣ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯣꯖꯥ ꯃꯆꯥ ꯂꯩꯃꯒꯤ ꯑꯣꯐꯤꯁ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡꯒꯤ ꯑꯣꯐꯤꯁ ꯈꯔꯁꯨ ꯃꯩ ꯊꯥꯗꯣꯛꯑꯝꯕꯒꯤ ꯊꯧꯗꯣꯛꯁꯨ ꯊꯣꯛꯈ꯭ꯔꯦ ꯉꯔꯥꯡꯁꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤꯒꯦ ꯁꯤ ꯑꯩꯈꯣই ꯍꯤꯡꯁꯥ ꯌꯥꯎꯗꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯗꯣꯔꯤꯕꯅꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯑꯦꯅꯤꯃꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯑꯃꯁꯨꯡ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯒꯤ ꯏꯁꯨ ꯑꯆꯧꯕ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯏꯅꯕ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯈꯠꯅꯕ ꯂꯥꯎꯅꯕ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩ ꯐꯥꯗꯔꯒ ꯇꯧꯗꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣই ꯆꯨꯝꯃꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ ꯂꯩꯇꯦ ꯂꯣꯏꯅꯃꯛ ꯋꯥꯔꯤꯗ ꯇꯥꯒꯗꯣꯔꯤꯕꯅꯤ ꯌꯨꯀ꯭ꯔꯥꯏꯟꯒꯤ ꯋꯥꯔ ꯑꯣꯏꯔꯣ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯏꯖꯔꯦꯜ ꯍꯃꯥꯁꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯣꯏꯔꯣ ꯃꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯕ ꯑꯃꯗꯤ ꯂꯣꯏ ꯆꯪꯒꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯇꯨꯝꯅꯕ ꯍꯥꯠꯄ ꯑꯃꯁꯨꯡ
matam ama akogi leba kamna leba ama joy tobogi madugi matam dudi loi khrena lojage adu amana amada pressure hen pin nabagi namakta hingsa sinabagi sinanibagi wakhalon di dum thok yai adu yarin gai di akoina ningda akoina khanga da bose akoi masen amatani I masen amatani yari ba makai di akoi hoi kan da haibi yai makoi haibi yadrabani to yadrabani ngang ba yadrabani haiba adum akoi ta da banate adu peace ki wakhu mawdo rawda kari makhungi peace no no ri do kana oida hangat tabsina te akoi peace ki ne ngang go lang se adu akoi na mayamna ninjing da bodi peace je lakke haiba taraga di akoi wari sanabasina resort ni wari sanaba natna karim to lotion ba yaroi adu yaraga di akoi sungba labak thibani leigitaba sokpa mai thadok thadin dawnaba om langthong sing dawnaba wasi myam ji tokpi raga phajana akoi phaminaraga ahama phaminabada akoi gi yanagani haiba leike adu karai da akoi hatokna ba yage karai da akoi adjustment to ba yage se lup khudi mangna akoi khandabi ba matam oibra kaina dai thamjage yam no jare ja ta chari call ma mu lo khachabe hello good morning kana ibirabna Jameson thangoi ban da observe Jameson habibra Jameson ahan da host amasung ozabu ka kom da osari kurum jari pau bu khat bi learning modi oza dei khangjaning modi koi assembly da hojik assembly tang kunipan side ifam dorena mayam jina koi mayam ji koi praja mayam jina koi thoi ba irang ji maranda pukhalatan ken kandra thori koi positive oi bagi khal ri ganjina ati kai da aina hojik ujaba da lambi je lala ga chatta di assembly ji da ai daga uba laiga je si oina khali je positive oina on tharak toijara na soina dum budget ni phamma ga dum lotion jikayamna khali je toijara toijara je Jameson ge je kitang clear word oibadi wale network na ragena mayak yam sing debo oja sing na tabi hobra Macet angka khugi hamga deriba assembly bagi expectation je kari hoge to ge bagi pot ni mayam positive ba outcome negative ba outcome mutugi hayeng kari thokat ge khoi elimination kari decision logo to ge bagi di ekta khoi high balui hai tare mane bugi pot se tha mapan gi mathakta lega ba incident hoji center dagi amasu state dagi khoi ma koi logo da role mayam ma koi loba da ba bri nei ne ru la ba ngakani aduna assembly asida karamba makhangi resolution lawraga manipuri shanti anjil kadoino haibasi kitang lambada adum koi wai hai tare da bu assembly sigi pham de ba da bagi pot issue ju lai koi chahi lo silapagi last koi March 31st oktober si mamangda asi phamdraga di constitutional crisis ama lakadabu podi sulebina masigi di adum khoi ma ki tawham thokpa normal routine work mayam di soin tawrani masida extraordinary waina khoi kari lopo yage khot haiba pot aduni adugi potu da laiba issue sida khoi imai ben mayam mana khoi law pot khara dum lai se for example suspension of operation ki kulai ka ba single labor ji abrogate to have pot si assembly ki floor da resolution law have pot ama aduga amana khoi gi NRC ki pot si ma khoi to have khoi demand public ki khar labor si karmai to da ma si assembly da khoi ta to do iba no ha pot ama aduga ST demand committee ki pot ama sudum lengwani sigumba akoi hori prajana pamba issue khara lengwani masi pot si kadai bahwa akoi gi assembly da madu lawra kadori no lawra kanda madu gi impact na kai ho le gadoi no haiba pot aduni aduga assembly pham da lobu ya ba ma am lawduna le pot ama sudum kan dog duini akoi gi
ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯇꯧꯕꯇꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕ ꯑꯃꯗꯤ ꯍꯣꯏ ꯁꯔꯀꯥꯔꯅꯕꯨ ꯑꯣꯏꯔꯣ ꯑꯃꯅꯕꯨ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯂꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯇꯔꯥꯗꯨ ꯂꯥꯛꯇ꯭ꯔꯁꯨ ꯂꯦꯝꯍꯧꯔꯤꯕ MLAꯁꯤꯡ ꯑꯁꯤꯅ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯄ꯭ꯔꯖꯥꯅ ꯇꯧꯍꯟꯅꯤꯡꯉꯤꯕ ꯄꯣꯠ ꯑꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯄꯣꯔꯠ ꯑꯃꯁꯨ ꯃꯁꯤ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯃꯁꯤ ꯗꯤꯃꯥꯟ ꯑꯃꯗꯤ ꯑꯗꯨꯝ ꯄ꯭ꯔꯖꯥꯗ ꯂꯩꯔꯤ ꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯇꯝꯅ ꯇꯥꯛꯀꯅꯤ ꯑꯗꯨꯒ ꯉꯔꯥꯡꯃꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯈꯟꯅ ꯅꯩꯅꯈ꯭ꯔꯤꯕ ꯀꯨꯀꯤ MLAꯒ ꯅꯥꯒꯥ MLAꯒ ꯐꯝꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯗ ꯃꯗꯨꯗ ꯁꯔꯀꯥꯔꯗꯒꯤ ꯑꯦꯅꯤꯃꯨꯛ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯃꯔꯛꯇꯒꯤ ꯑꯦꯅꯤ ꯇꯧꯕ ꯃꯇꯝꯗ ꯀꯗꯥꯏ ꯐꯥꯎꯕ ꯁꯄꯣꯔꯠ ꯇꯧꯕ ꯌꯥꯏ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯁꯨ ꯈꯟꯅꯕꯗꯨꯁꯨ ꯌꯥꯎꯔꯝꯗꯧꯗꯤ ꯃꯥꯜꯂꯤ ꯑꯗꯨꯒ ꯌꯥꯎꯏꯃꯛꯇꯤ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯌꯥꯎꯐꯝꯗꯤ ꯊꯣꯛꯏ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯀꯩꯅꯣꯒꯤꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗ ꯈꯤꯇꯪ ꯉꯟꯇꯛꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯇꯣꯛꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯖꯔꯣꯏ ꯍꯥꯏꯗꯅ ꯑꯦꯕ꯭ꯔꯣꯒꯦꯠ ꯑꯩꯈꯣꯏꯒꯤ ꯁꯨꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗꯤ ꯇꯣꯛꯀꯗꯧꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯔꯦ ꯍꯥꯏꯈꯤꯕ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯄ ꯌꯥꯕꯁꯤꯗꯤ ꯁꯦꯟꯇꯔꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃ ꯑꯣꯏꯅ ꯇꯛꯁꯤꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧ ꯍꯥꯏꯗꯅ ꯁꯦꯟꯇꯔꯒ ꯁꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯌꯥꯎꯗ꯭ꯔꯐꯥꯎꯗ ꯁꯦꯟꯇꯔꯒ ꯀꯨꯀꯤꯒꯗꯤ ꯁꯤꯒꯤ ꯁꯨꯒꯤ ꯇꯣꯛꯁꯤ ꯂꯩꯔꯤꯅꯤꯅ ꯃꯁꯤ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯕꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯥꯒꯥꯁꯤꯡ ꯃꯗꯨꯗ ꯅꯥꯒꯥ MLAꯁꯤꯡꯁꯤ ꯁꯄꯣꯔꯠ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯇꯧꯕꯤꯒꯅꯨ ꯀꯥꯏꯅ ꯑꯩꯈꯣꯏ ꯀꯨꯀꯤ ꯀꯩꯅꯣꯗꯒꯤ ꯍꯥꯏꯔꯝꯕ ꯌꯥꯕꯒꯤ ꯆꯥꯟꯁꯁꯨ ꯂꯩꯕꯅꯤ ꯃꯗꯨ ꯏꯟꯒꯗ꯭ꯔꯥ ꯏꯟꯒꯣꯏꯗ꯭ꯔꯥ ꯀꯥꯏꯁꯨ ꯑꯗꯨꯝ ꯂꯩꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯥꯡꯗ ꯇꯥꯗꯅꯗꯤ ꯂꯩꯔꯤ ꯀꯗꯥꯏ ꯐꯥꯎꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯗꯨ ꯂꯧꯔꯒꯗꯤ ꯁꯄꯣꯔꯇꯤꯞꯇꯤ ꯑꯗꯨꯝ ꯑꯣꯏꯗꯣꯔꯤꯕꯅꯤ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁ ꯚꯦꯂꯨꯗ ꯑꯣꯏꯗꯣꯏꯅꯤ ꯈꯔ ꯑꯃꯅ ꯃꯗꯨꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯀꯥꯟꯅꯕꯁꯨ ꯑꯗꯨꯝ ꯐꯪꯒꯗꯣꯔꯤꯕꯅꯤ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯃꯨꯛ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯔꯥꯖꯁꯊꯥꯟꯗꯒꯤ ꯁꯦꯛꯁꯄꯤꯌꯔ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯗ ꯂꯩꯔꯤꯕ ꯑꯣꯖꯥꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯣꯖꯥ ꯇꯦꯟꯇꯛꯄꯗ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯅ꯭ꯌꯨꯁꯇ ꯁꯨꯃꯥꯏꯅ ꯑꯃ ꯌꯥꯎꯔꯛꯑꯦ 2023ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 18ꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯥꯡꯕꯨꯁꯦ ST ꯗꯤꯃꯥꯟ ꯇꯥꯟꯕꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥꯅ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯗ ꯆꯦ ꯑꯃ ꯊꯥꯈꯤꯕꯒꯤ ꯃꯇꯥꯡꯗꯨꯗꯩꯗ ꯗꯤꯂꯦꯠ ꯀꯟꯇꯦꯟꯇꯤꯅꯤꯌꯁ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯅ ꯍꯧꯖꯤꯛꯀꯤ ꯄꯦꯔꯥꯒ꯭ꯔꯥꯐꯇꯣ ꯗꯤꯂꯦꯠ ꯇꯧꯈꯤꯕꯗ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯦ ꯃꯥꯅ ꯄꯥꯎꯗꯨꯗꯩꯗ ꯂꯥꯛꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ITLFꯅꯒꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯗꯤꯂꯦꯠ ꯇꯧꯔꯁꯨ ꯇꯧꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯇꯣꯉꯥꯟ ꯇꯥꯔꯕꯅꯤꯅ ꯃꯊꯧ ꯇꯥꯗ꯭ꯔꯦꯗ ꯑꯗꯩꯗ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯎꯟꯅꯕꯁꯤꯡꯗꯨꯗꯩꯗ ꯉꯔꯥꯡꯁꯦ ꯑꯗꯣ ꯑꯣꯖꯥꯒꯤ ꯋꯥꯐꯝꯗ ꯁꯤ ꯅꯥꯒꯥ ꯀꯥꯡꯕꯨꯅꯁꯨ ꯍꯥꯏꯔꯛꯏ ST ꯗꯤꯃꯥꯟ ꯇꯥꯟꯕ ꯌꯥꯅꯤꯡꯗꯦ ꯍꯟꯗꯛꯇꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯥꯡꯕꯨꯅꯁꯨ ꯑꯟꯁꯝꯒꯤ ꯀꯥꯡꯕꯨꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯃꯁꯤꯁꯨ ꯑꯃꯨꯛ ꯆꯔꯛ ꯆꯍꯤꯡꯅꯩꯅꯤ ꯂꯥꯟꯁꯤ ꯁꯤ ꯅꯠꯇꯕꯒꯤ ꯃꯑꯣꯡꯗ ꯑꯇꯣꯞꯄꯗ ꯋꯥꯔꯣꯟ ꯗ꯭ꯔꯒꯇꯒꯤ ꯍꯧꯔꯛꯄꯁꯦ ꯄꯨꯔꯥ ꯆꯔꯛ ꯆꯍꯤꯡꯅꯕ ꯉꯥꯛꯇꯅꯦꯕ ꯍꯧꯖꯤꯛ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨ ꯁꯤꯒꯤ ꯍꯥꯏ ꯀꯣꯔꯠꯅ ꯂꯧꯔꯛꯏꯕ ꯗꯤꯁꯤꯖꯟꯁꯦ ꯑꯣꯖꯥ ꯑꯗꯨꯝ ꯑꯣꯖꯥ ꯌꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯃꯥꯏꯅ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯕ ꯌꯥꯒꯦ ꯍꯥꯏ ꯀꯣꯔꯠꯀꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯕ ꯎꯅꯔꯦ ꯍꯥꯏ ꯀꯣꯔꯠꯀꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯋꯥꯍꯩ ꯋꯥꯇꯥ ꯐ꯭ꯔꯦꯃꯤꯡ ꯇꯧꯕꯗ ꯍꯦꯟꯖꯤꯟꯕ ꯄꯣꯠ ꯌꯥꯎꯏ ꯍꯥꯏꯗꯨꯃꯗꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯕ ꯌꯥꯎꯕꯗꯨ ꯃꯗꯨꯒꯤ ꯀ꯭ꯂꯣꯖꯇꯨ ꯀꯛꯊꯠꯈ꯭ꯔꯦ ꯀꯛꯊꯠꯄꯃꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯔꯥ ꯑꯦꯟꯇꯥꯌꯔ ꯑꯣꯔꯗꯔꯗꯨ ꯁꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤꯁꯨ ꯑꯦꯛꯁꯄꯔꯠꯀꯤ ꯀꯃꯦꯟ ꯑꯗꯨꯝ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯑꯗꯨꯗ ꯁꯔꯀꯥꯔꯗꯨꯗ ꯄꯤꯔꯤꯕ ꯗꯤꯔꯦꯛꯇꯤꯞꯇꯨ ꯑꯩꯈꯣꯏ ꯁꯦꯟꯇꯔꯗ ꯊꯥꯕ ꯑꯗꯒꯤ ꯁꯦꯟꯇꯔꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯊꯥꯗꯅ ꯁꯨꯃꯥꯏꯅ ꯀꯥꯡꯕꯨ ꯈꯔꯅ ST ꯄꯤꯌꯨ ꯍꯥꯏꯗꯅ ꯂꯥꯛꯏꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯅꯈꯣꯏꯒꯤ ST ꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯔꯀꯥꯔꯗꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯃ ꯂꯥꯛꯑ ꯃꯇꯨꯡꯗ ꯇꯧꯒꯗꯕ ꯄ꯭ꯔꯣꯁꯦꯁ ꯑꯣꯏꯕꯅꯤꯅ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯗ ꯃꯁꯤ ꯀꯔꯤ ꯂꯩꯒꯦꯅ ꯍꯪꯉꯛꯄꯗꯨ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯇꯅ ꯀꯨꯏꯅ ꯂꯩꯕꯗꯨ ꯄꯥꯏꯈꯠꯂꯨ ꯍꯥꯏꯕꯅꯤ
state sarkarna paikhalakanda magi recommendation ji negative obi yai positive obi yai magi PM dokodu pidana lebadu piu haibaneba PLU haibaneba madu PLU haidana thaba writ petition du akoi writ petition du tarakpa matamda maitai da ST PU haibagi wan thok amasung iba wahi wata aduda court na maki jurisdiction kanthokpa manba akoi paragraph ama yawadu kakatlu madu chumde na Supreme Court ko observation ju lebadagi madu kakatki waneba aduga akoi SC taliba singna akoi Ministry of Minority Ministry Tribal Affairs ki da thariba akoi madugi potu Manipur Sarkar da madu athu matamda whatever madugi daka taba thamku tau haibada order dum leiriyeba adugi matungina state sarkar na maki ST taliba proof adugi maki status economic status social status maya mama ST on da changma maya mama madugi photuma akoi third party to on gera ta state government to gera ama tawra matungda madugi recommendation du da ada parliament ta akoi gi karo to godori baneba akoi gi parliament gi floor da to matungda presidential piraga to godo yam lambi yam sangi poneba adubo ja isam samna ST issue the government recommendation thaba made mathok sitari baneba ko mathok dari SC magi recommendation yaudana kwai ahanbada karigumba recommendation ju head government na mamina usalaga adugi favor dani na madu SCP ro na thaba yaroi maga onaga do wa che chang ma am yauri for example maitai asi SC tribal ji oirabra haiba pot establish tawna ba maki economic census maki social status akoi tribal mo oi haiba da changba mayam do ma expert ki pot ma akoi kano to kanda yawum changeba maduda yumpham oirakanda center da su mohoi committee myam pham kanda maitai ji tribal oire akoina tribal natabidoina general categorize to misi chumde kaina moju asana kanda madugi committee no pham gi yen kanda amuk maduna parliament ka agenda oina pukhala kanda khana ga dori neba adu lambi ji am watli ba pot oirieba kabudabu akoi taliba kangbu gi honabam thokpa du honabani kasu kaide aduda kwai luri badi madugi project communalize tawraga either ansamna boigera natraga atsamna boigera natraga nagi deli do maduneba laibak thiba democratic oiba country amada karigi damakta tungera langera bajami kharana pamba maki hakki manungda hangba poto violently madu mailena na yumai thada na ken to ko dui no iba pot neba so issue di aduga ITLF na ngangba pot akoi di separate oire hedudi akoi makoi gi propaganda gi part na mo oire dum chathadan lakpani aduna madudi Bharat Sarkar na lorok position da akoi separate oiba oida ba dudi dum lakadori bani hojik Manipur gi oina di Manipur gi territory ji akoi kaire habi yadri makoi na ITLF ta yauri ba mioi makoi magna thagat lakpa MLA mantri mayam ngasi Manipur haiba sarkar ji मंत्री मिनिस्ट्री यावरगा सोई दौरी से नाम खंग मातने मोई ngasi हौजी पालिबा सरकारगी अखोइदी सेपरेट ओइरे अदुना तोलोब लौजर रोय सेपरेट ओइरे नंगोदगी सपोर्ट विथड्रॉ तौरे हाइदना हाइबा लेक्ति अदुना करिगुंबा खबर कांगबु सिंगदुना मखोइना अखोइदी सेपरेट ओइरबनिना कछु दगा तादेबदा हंगमम थोको क्वेश्चन दी नोइ सेपरेट ओइरे हाइबदी मणिपुर सरकार दगी नखोइगी कुकी एम्प्लॉई म्यामदु तोलोब लौरिब्रो हंगमम थोपने तोलोब लौरगदी नोइ कमाइ तोना सेपरेट ओइरे हाइबनो नोइ तोलोब मिजोरामना पिरब्रो नोइ तोलोब गवर्नमेंट ऑफ इंडिया ना पिरब्रो हाइबा हंगमम तोइ नोइगी एमएलए तोब्रो नोइ एमएलए तोपना कमाइ तोना सेपरेट एडमिनिस्ट्रेशन नोइना अखोइ सेपरेट ओइरे ना ता हाइरिनो खतनबगी हागजुम चंगनदबसिदी अदुम अखोइ लेकाइदसु थोइ इसिनाव मरकजु दुम थोइ इसिनाव मरकता दुम खतनबदगी समन खानदा चंगनदबा मतम खले कांदा याना कांदम चंगनबा मपाम जादबो थोइ हाइतारे तता लखतदगा याददा चेंगि मचा भावबा युम चंगनदबम दुम खलरदा यानरगा दुम गना तोइ अदुमगना पुरा सेपरेट एडमिनिस्ट्रेशन तारे हाइदि अदाइ दौदना सेपरेट एडमिनिस्ट्रेशन ना आईटीएल लावदुदी
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯗꯕ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯋꯦꯠ ꯌꯥꯎꯗꯕ ꯀ꯭ꯂꯦꯝꯅꯤ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯂꯥꯟꯁꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯗꯨꯗ ꯑꯣꯏꯅ ꯉꯝꯃꯦ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯎꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯋꯥꯐꯝꯂꯣꯟꯅꯤ ꯃꯗꯨꯗ ꯚꯦꯂꯨ ꯄꯤꯕ ꯍꯧꯅꯗꯦꯅ ꯈꯟꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯦ ꯀꯣꯜ ꯑꯃꯇꯪꯒ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯌꯥꯡ ꯏꯝꯐꯥꯜ ꯆꯥꯎꯕ ꯈꯣꯡꯃꯟ ꯇꯥꯕꯅꯤ ꯁꯥꯔ ꯑꯃꯗꯤ ꯒꯦꯁꯄꯨ ꯑꯍꯥꯟꯕ ꯀꯌꯥ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯃꯔꯨꯞ ꯆꯥꯎꯕ ꯄꯥꯎ ꯄꯨꯈꯠꯄꯤꯌꯨ ꯁꯥꯔ ꯃꯣꯔꯦꯒꯤ 5ꯁꯨꯕ ARꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯅꯤ ꯆꯤꯡꯅꯕ ꯐꯥꯔꯨꯕꯗꯒꯤ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ ꯑꯗꯣ ꯃꯈꯣꯏꯅ ꯏꯔꯥꯡ ꯍꯧꯔꯛꯄꯗꯣ ARꯅ ꯃꯣꯡ ꯀꯥꯞꯇꯅ ꯇꯪꯈꯥꯏꯈ꯭ꯔꯦ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯐꯝ ꯁꯤꯗꯩꯁꯤꯗ ꯃꯁꯤ ꯂꯣꯜꯂꯤꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯏꯔꯥꯡꯁꯤꯗ ꯁꯨꯝꯕ ꯄꯣꯠ ꯆꯩ ꯐꯥꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯒꯤ AR ꯃꯔꯩ ꯑꯅꯤ ꯂꯣꯡꯕꯗꯧꯅ ꯗ꯭ꯔꯒꯅꯤꯅ ꯆꯤꯡꯅ ꯗ꯭ꯔꯒꯅꯤꯅ ꯐꯥꯔꯨꯔꯒ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯃꯁꯤ ꯄꯣꯠ ꯆꯩꯁꯤꯒꯤ ꯃꯁꯛꯁꯤ ꯈꯪꯗ꯭ꯔꯤ aduna masi kari ngamdri haiba ngamdri haiba kayino haiba masak khangba ngamdri ana kondamda amu hairakpa haitare adugo loina sar yaringai se matik khijitang ga wafam daga pongjouge haibi bharat ambi ukraine russia ambi ukraine ani gi sori lanse da bharat macha gaisina russia gi lami sing da matin piba yaroi haiba akoi india gi akoi gi राजनीति मचिन चप्पा अमखंग हाइबो वापम सेजै लाक्सनी बो वापम दि लाल हाइबसिदि लानी रशिया द लैबा इंडिया मचा गैदना मकोइ द मतें तें यूक्रेन द लैबा इंडिया मचा गने यूक्रेन द दुम सपोर्ट दम तौनिंग मे पिरंग गने अदो आनी इसिद गसु का द बाय खले अदो इंडिया gi अखुबो मियंग अमख येंग सेजदा गेस की मोट खजितंग सिजु ताजनी सा होय याम नोजरे ओजा अखोगी मोरेगी पार्ट से ओजा कनोना चावबना थंबिरे इसिदा सुम ओजा सिक्योरिटी फोर्स सिंगना नंबर 4 नि चिंगनाबा अदे हेरोइन नि चिंगनाबा ब्राउन शुगर नि चिंगनाबा ना हे हाइबा से पब्लिक ना डिपेंड दे तबदबो सुम आइना सुम खंगजबददि हाइबदि मसी ड्रग नि नत्ते हाइबसिदि फारबा मतुंग द मदु कनोदा लैब त थारगा लैब टेक्नीशियन जिंगदुना मसी अदुनी ड्रगनी अन पुथोरम कोर्ट का पुथोरकांदा सेंबा हाइगदबो ओइगद्राना खंजे हाइबदि मसी फारिबा को मैरा पाइबिना नंबर 4 फारे न लैना तंगा येंगा मसी 4 ने हेता हाइबसु यारमदो मानदे ओजा खरा हाइबियो लीगली एकोइ मी फाबबो ओइगेरा पोट फाबबो ओइगेरा एकोइ अयाम मतमदा मदु एस्टैब्लिश तौद्रि बाबुदि सस्पेक्टेड ताकनेबा मी मा लाल होबो माले हाइदना फार बाबुदा लालोगोनी ना हाइबी यादी हाइबुसे टिट लालोगो हाइबिनेबा निहात पनी एना फार बाबुदा मार्क्सी निहात पदुगा मरी लेना सस्पेक्ट अमोइना फादोरी बनेबा मार्क्सी निहात पनी एबदुदी कोर्टा येनर मतुंदा एस्टैब्लिश तौकांदा मागी दंदी लाकदोरी बना अदुमाइना पोट फाबा मतमदसु अखोइना खंगबसु अदुगा पोट खबी लेबी है से गाड़ी फारे अदु गाड़ी दुदी अखोइ टेस्ट तौगसु गाड़ी दो अदुबु गाड़ी दुगी मनुंगदुदा गाड़ी जे मपु करागिनो करागिनो हबदुदी खरा दु वेक ओइबा एरिया निना अदुगी मपु रम याय नतगा ची फंगबा अदु दागदी हाइबियाबा एरिया खदि लेनी अदु नतबा अयामबा अखोइना पोट अयामबा सी अखोइना पाउडर म ओइबा मतमदा करी मखंगी पाउडर ओइरमगदंग जे हेत खंगबा ngamdabaniना अना आन फाब मतमददी अखोइना मदु अखोइगी सस्पेक्टेड हाइदना अदुम फाबम थोइने अखोइ थमगे अदुगा होरेन लेबोरेटरी दा उसे हाबी दुमाइना टेस्ट तौर मतुंगदा मदुगी कनो दु फजना अदुसु फोरेंसिक की मखा दा फजना तौरगानि अखो हेक्टर मी मना तंगगा अखंगबनी हाइदना मी मना तंगे सिदि नंबर 4 ने हाबी याबा नत्ते अदु फारिङै मतमदुदा क्वांटिटी क्याम फारिगे अदुगा मचु करम तवी करी बेक हापी कमाई तवी हाबगी डिटेल दुदी फाबगी मतमदुदा लोइनमक अखोइगी सीजर तौबदुदा लोइनमक इबम दि चंगी सो दैट होरेन किलो अमा फारे हरगा सोबला कंद कोर्टना ग्राम तरा खकमत ग्राम चाम खक पुथोरक्तनबा अखोइ फारि मतमदुदी सी बांगे फारे हदना चक चाना अखोइ इसनबम दि चंगी मागी डिस्क्रिप्शन में अमतो अदाइन थमजसु अदुगा
ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯀꯨꯀꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅꯕꯨ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯁꯤ ꯐꯥꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯍꯥꯏꯕ ꯂꯩꯇꯦ ꯍꯌꯦꯡꯒꯤ ꯃꯇꯝ ꯍꯥꯏꯕ ꯂꯩꯇꯦ ꯑꯔꯥꯟꯕ ꯃꯥꯟꯕ ꯊꯕꯛ ꯇꯧꯕ ꯄꯣꯠ ꯄꯨꯝꯅꯃꯛꯇꯨꯗꯤ ꯇꯝꯄꯥꯛꯇ ꯑꯣꯏꯒꯦꯔꯥ ꯆꯤꯡꯗ ꯑꯣꯏꯒꯦꯔꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯄ꯭ꯔꯤꯁꯥꯏꯁꯂꯤ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝ ꯑꯁꯤꯒꯤꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯔꯛꯏꯁꯤ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯈꯕꯔ ꯑꯦꯅꯤ ꯈꯕꯔ ꯑꯦꯕ꯭ꯔꯤꯗꯦ ꯄꯤꯛꯑꯞ ꯇꯧꯕ ꯃꯇꯝꯗ ꯃꯤꯖꯣꯔꯥꯝ ꯂꯣꯝꯗꯒꯤ ꯐꯥꯔꯤꯕ ꯑꯁꯥꯝꯗ ꯐꯥꯔꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯂꯣꯝꯗꯒꯤ ꯊꯣꯔꯛꯑꯒ ꯁꯣꯝꯗ ꯐꯥꯔꯤꯕ ꯁꯤ ꯃꯌꯥꯝꯁꯤꯅ ꯇꯥꯛꯄꯗꯤ ꯂꯥꯟ ꯃꯔꯛꯁꯤꯗ ꯁꯤꯒꯨꯝꯕ ꯀꯔꯕꯥꯔ ꯇꯧꯕ ꯇꯣꯛꯑꯣ ꯍꯥꯏꯕꯗꯤ ꯍꯥꯏꯗ꯭ꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯦꯛ ꯇꯧꯕ ꯇꯣꯛꯑꯣ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯟ ꯃꯔꯛꯁꯤꯗꯁꯨ ꯑꯗꯨꯒꯨꯝꯕ ꯅꯤꯁꯥꯒꯤ ꯄꯣꯠ ꯃꯤ ꯃꯥꯡꯕ ꯌꯥꯕ ꯄꯣꯠ ꯃꯌꯥꯝ ꯑꯁꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗꯨꯅ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯨꯅ ꯍꯥꯟꯅ ꯍꯥꯏꯐꯝ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏ ꯐꯥꯔꯀꯥꯟꯗ ꯐꯥꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯁꯤꯒꯨꯝꯕ ꯀꯔꯕꯥꯔ ꯇꯧꯐꯝ ꯊꯣꯛꯇꯦ ꯍꯥꯟꯅ ꯍꯥꯏꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯀꯔꯕꯥꯔ ꯇꯧꯔꯝꯕꯒꯤ ꯂꯩꯇꯥꯔꯒꯗꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯐꯥꯐꯝ ꯊꯣꯛꯄꯅꯤ ꯋꯥꯔ ꯗ꯭ꯔꯒ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯈꯛꯀꯤ ꯑꯣꯏꯗ꯭ꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯐꯖꯅ ꯌꯥꯎꯔꯒ ꯃꯤꯖꯣꯔꯥꯝꯗ ꯑꯦꯕ꯭ꯔꯤ ꯁꯦꯀꯦꯟ ꯗꯦ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯀꯔꯣꯔꯒꯤ ꯍꯧꯖꯤꯛ ꯗ꯭ꯔꯒ ꯐꯥꯕꯒꯤ ꯆꯠꯊꯔꯛꯄ ꯑꯗꯨꯒ ꯁꯤꯜꯆꯔ ꯊꯪꯅꯕ ꯑꯁꯤꯗ ꯊꯠꯂꯒ ꯐꯥꯅꯕ ꯍꯣꯠꯅꯕ ꯃꯦꯘꯥꯂꯌꯗ ꯐꯥꯔꯛꯄ ꯑꯁꯥꯝꯗ ꯐꯥꯔꯛꯄ ꯁꯤ ꯃꯌꯥꯝꯁꯤꯅ ꯇꯥꯛꯄꯗꯤ ꯗ꯭ꯔꯒ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯂꯥꯟ ꯂꯩꯒꯦꯔꯥ ꯂꯥꯟ ꯂꯩꯔꯣꯏꯔꯥ ꯃꯈꯣꯏ ꯀꯔꯕꯥꯔꯁꯦ ꯑꯗꯨꯝ ꯆꯠꯊꯩ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯁꯅꯨꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯀꯣꯜꯗꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯂꯧꯈꯠꯆꯗ꯭ꯔꯦ ꯃꯇꯝꯁꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯣꯖꯥ ꯌꯨꯀ꯭ꯔꯥꯏꯟꯒ ꯔꯁꯤꯌꯥꯒꯤ ꯃꯇꯥꯡꯗꯣ ꯍꯥꯏꯐꯦꯠꯇꯪ ꯄꯜꯂꯝꯒꯦ ꯍꯣꯏ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯁꯤꯇꯤꯖꯦꯟ ꯑꯃꯅ ꯑꯦꯅꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯁꯤꯇꯤꯖꯦꯟ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯂꯩꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒ ꯈꯠꯅꯒꯦꯔꯥ ꯈꯠꯅꯔꯣꯏꯔꯥ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯦꯅꯤ ꯁꯤꯇꯤꯖꯦꯟ ꯂꯩꯔꯨꯕ ꯃꯇꯝꯗ ꯑꯩꯅ ꯆꯠꯂꯤꯕ ꯑꯩꯅ ꯂꯩꯔꯨꯕ ꯑꯩꯒꯤ ꯏꯊꯧꯗꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯑꯣꯏꯇꯥꯔꯒꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯈꯣꯏꯒꯤ ꯄꯣꯠꯇꯨꯗ ꯌꯥꯎꯁꯟꯗꯕꯅꯗꯤ ꯈ꯭ꯋꯥꯏ ꯆꯨꯝꯃꯤ ꯑꯗꯨꯒ ꯂꯣꯅꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯁꯨꯝ ꯑꯩꯒꯤ ꯅꯨꯡꯒꯤ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯇꯧꯗꯕꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯌꯥꯔꯤꯉꯩꯗꯤ ꯌꯥꯎꯁꯟꯗꯕ ꯍꯥꯏꯕꯁꯤꯃꯗꯤ ꯃꯥꯒꯤ ꯂꯤꯒꯜꯂꯤ ꯀꯩꯅꯣꯅꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯣꯟꯂꯥꯏꯟ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯌꯨꯝꯅꯥꯝ ꯔꯨꯄꯆꯟꯗ꯭ꯔ ꯆꯤꯞ ꯏꯗꯤꯇꯔ ꯏꯝꯄꯦꯛ ꯇꯤꯚꯤ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯈꯤꯕ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯗꯣꯝꯒꯤ ꯔꯦꯗꯤꯑꯣ ꯃꯔꯨꯞ ꯃꯪꯂꯦꯝ ꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ